ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯌꯨꯗ ꯂꯥꯏꯆꯨꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯩꯅꯕꯤ ꯑꯁꯤꯗꯒꯤ ꯄꯥꯛ ꯍꯦꯛ ꯂꯥꯞꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯌꯨ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯆꯨꯒꯟꯕ ꯑꯃꯨꯛꯄꯨ ꯍꯩꯅꯈ꯭ꯔꯕꯗꯤ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯃꯅꯤ ꯃꯁꯥꯅ ꯐꯠꯇ꯭ꯔꯦ ꯈꯪꯖꯔꯕꯁꯨ ꯍꯩꯕꯨ ꯍꯩꯅꯈ꯭ꯔꯕꯗꯤ ꯇꯔꯥꯏ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯃꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯟꯅꯥꯏꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯌꯨ ꯊꯛꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯃꯈꯣꯏ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯅ ꯌꯨ ꯊꯛꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯕ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯊꯛꯄ ꯍꯧꯈꯤꯕꯗ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗꯕ ꯃꯈꯩ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯕ ꯉꯝꯗꯕꯁꯤꯡꯅꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛ ꯑꯐꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯐꯨꯕ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒ ꯐꯨꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯇꯠꯇꯅ ꯊꯣꯛꯏ ꯑꯃꯨꯛꯇꯪꯗ ꯉꯥꯎꯅꯕ ꯐꯖꯅ ꯊꯛꯄ ꯅꯠꯇꯕ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯆꯤꯠ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯏꯗꯣꯛꯅ ꯃꯤ ꯈꯠꯅ ꯆꯩꯅꯒꯟꯗꯕ ꯇꯥꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯁꯥꯐꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯇꯝ ꯁꯥꯡꯅ ꯌꯨ ꯊꯛꯂꯕꯗꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯂꯥꯛꯍꯟꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯠꯇꯅ ꯈꯟꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯛꯇꯨꯅ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯂꯛꯇꯦ ꯌꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯜꯂꯤ ꯑꯃꯁꯨꯡ ꯊꯕꯛ ꯃꯐꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯨ ꯊꯛꯄꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯤꯚꯔ ꯁꯣꯛꯍꯜꯂꯤ ꯑꯁꯨꯝ ꯁꯥꯡꯊꯅ ꯊꯛꯂꯕꯗꯤ ꯁꯤꯔꯣꯁꯤꯁ ꯑꯃꯁꯨꯡ ꯂꯤꯚꯔ ꯐꯦꯜ ꯑꯣꯏꯍꯟꯕ ꯐꯥꯎꯕ ꯌꯥꯏ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯟꯗꯕꯒ ꯂꯣꯏꯅꯅ ꯑꯦꯟꯗꯣꯀ꯭ꯔꯥꯏꯟ ꯁꯤꯁꯇꯦꯝꯗ ꯑꯍꯣꯡꯕ ꯊꯣꯛꯍꯟꯗꯨꯅ ꯅꯨꯄꯤꯒꯤ ꯃꯇꯧꯒꯨꯝ ꯊꯕꯥꯛ ꯃꯄꯥꯗ ꯆꯥꯎꯊꯣꯔꯛꯄ ꯌꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯃꯆꯤꯠ ꯊꯛꯄ ꯀꯥꯡꯕꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤꯑꯣꯏꯁꯤꯡ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯁꯤꯒꯜꯂꯤ ꯑꯣꯍꯥꯏꯑꯣ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯈꯪꯂꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯆꯝ ꯆꯝꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯌꯨꯗ ꯂꯥꯏꯆꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯕ ꯉꯝꯒꯟꯗꯦ ꯏꯟꯈꯠꯂꯛꯄ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯌꯨ ꯊꯛꯄꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯒ ꯂꯣꯏꯅꯅ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯕ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯃꯥꯡꯅꯕ ꯊꯕꯛ ꯇꯧꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯁꯤꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌా ꯊꯣꯛꯍꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯍꯜꯂꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯝꯗꯧꯅ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯣꯏꯍꯜꯂꯛꯄꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅ ꯍꯧꯕꯗꯒꯤ ꯃꯍꯥꯎ ꯈꯪꯅꯤꯡꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯂꯒ ꯇꯣꯛꯊꯣꯛꯀꯦ ꯈꯟꯗꯨꯅ ꯊꯛꯂꯨꯕꯗꯒꯤ ꯍꯩꯅꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯅ ꯂꯧꯕ ꯌꯥꯔꯤꯕ ꯋꯥꯐꯝꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯏꯔꯥꯏ ꯂꯥꯏꯅ ꯌꯨ ꯐꯪꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯄꯥꯝꯕ ꯃꯇꯝ ꯑꯃꯗꯤ ꯃꯐꯝꯗ ꯌꯨ ꯐꯪꯕ ꯇꯥꯔꯕꯗꯤ ꯑꯊꯛꯄ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯃꯁꯥꯅ తాꯕꯅꯤ तसेंबदी यून मियोइबगी पुंसिबु लेखा ताहानबा नतना हिरम अमतदा कानबा पीदे तोंगान लेबाक सिंदा वारक वातेम लगा नत्रगना वाखल खनबगी मवोंग सेमदोगलगा यूदा लाइसुबदगी कोखनबा होनदुना लागली यूरोप के लेबाक सिंदा कनागुमा यूदा लाइसुरुबा मियोइ अमबु गाड़ी थौनबगी लाइसेंस पीदे करिगुमा हाना पाइरम तारगना रिवेन्यू तौहनदे मतम साना यू थक्तुना लालबा मियोइ अमना खंतोक तोक मतमदा खुदोंचादबा कया मायोकनरपा मरमना इनखलगलिबा नहारोनसिंबु यारिबा मखै यूगा सोंना समनहनदनबा अखनबा थौरांग लौखटपना ख्वाइदगी फबा पाम्बैनी यू थक्तरबदि लैबा ngamdabagi phibamda laktuna numit khudingi soiba yadaba mawongda yu thakpa tarabadi pancreas thamoi ising mari unsa phinonggi haksang gastrointestinal tract amadi digestive tract su soksilhalai yu thakuna nerve cell sing sienba maramna nervous system da su chauna akaiba pi अखोना थक्सिन खिबा यूना नार्व सेल सिंग द यावबा इसिंग सरुक पुंबा मांगहन खिबदगी नर्वस डिसऑर्डर ओइरक्तुना चुमना वाखल खनमा ngamhande अमसुंग वाखल पिक्सिलै हेंजिन खरबदि पुकनिंग वाखल gi अनाबा फबो ओइहलै यू हाइबा पोसाक असिना हक्सांग मनुंग द हेक्सांग खिबगा टिश्यू सिंग द यावबा विटामिन अमति मिनरल पुंबा सिंग थोक्तुना मांग ताखन मरमना हक्सांग gi मौसागी ओइबा थवोंगदा यामना चावना अकाइबा पि मिरोन मिनुपि सिने यू थकपा तारबदि तुंगदा पोलकदोरिबा आंगांग अदुगी हक्सांग gi फिबम सोइनाइबा नत्रगना वाखल मपुंग फादबा फावबो ओइहल्ली अरोइबदंग असिगी पाउदमगी वीडियो येंगिरुबा पुनमपु थागतचरी।